खुरुमजरी ISTV की पाव मियंग ताबिरी बपुनमकु तारामना ओक्सरी हौजी फाबुगी मरुअब पावदा भारत की अतई मफमदा पांगथोकनबगुम ngasi मणिपुरदसु ओजागी निमित थौरम पाकसना पांगथोकनरी मफुंग ओइबा थौरमदी DM कॉलेज की कैंपसदा पांगथोकली पाव संदोंगना पिजरी भारत के प्रेसिडेंट ओरंबा डॉक्टर एस राधाकृष्णन की मपोक निमित सेप्टेम्बर की तंग मंगा आसिबु लेफागसना सही खुदिंग की टीचर्स डे ओजागी निमित हाइना पालन पांगथोकतुना लाक्ली थोइदौ हेंदोकना हाई सिंगलबा एजुकेशनिस्ट अमा ओइबत नतना लेमजनिंगाई ओरबा ओजागी सिनफमदा कथोकिबा डॉक्टर एस राधाकृष्णन की मपोक निमित थौरम असि इंडिया की मफम अतैदा पांगथोकनबगुम मणिपुरदसु पाकसना पांगथोकनरी मपुंगोइबा थौरम DM कॉलेज कॉमर्स की कैंपस ता पांगथोकले थौरम मसिदा चीफ मिनिस्टर ओक्रम इबोबी एजुकेशन मिनिस्टर M.O. केंद्रो याउना मिनिस्टर पार्लियामेंट्री सेक्रेटरी MLA अमदी एजुकेशन गा मरी लेनब ऑफिशियल कयाना सरुक याखी स्कूल एजुकेशन डिपार्टमेंट SSA स्टेट मिशन अथॉरिटी मणिपुर रामसा स्टेट इम्प्लीमेंटिंग सोसाइटी मणिपुर हायर एंड टेक्निकल एजुकेशन SCERT Adult Education, Directorate of Language and Planning and Implementation, Board of Secondary Education Manipur, Amadi, Council of Higher Secondary Education Manipur na sinduna pangthokli. Taramasida Manipur Sarkarna khangatlaba oza nipanda State Award pikhi. Makhui Singh adudi Ramral Pal Higher Secondary School gi Principal Ningthauzam Ibe Chawi Devi, Poirei Khongzil High School gi Headmaster in Charge Mutum Rajendra, Lilong Higher Secondary Madrasagi Lecturer Laurembam Navakumar, Konzeng Junior High School gi in Charge Marenbam Arun Kumar, Tiwa Junior High School ki Headmaster in charge Joseph Lambha, Ziribam Higher Secondary School ki Principal in charge Songtham Birendra Singh, Gandhi Memorial Government High School ki Headmaster in charge CL John Amadi, Kamjong High School ki Headmaster in charge Hungyo Asoni. Manipur University की फाइनेंस ऑफिसर अमसुंग रामे कवमियोई अनिना तौरिबा अमोट पखुदिमक मणिपुर यूनिवर्सिटी के वाइस चांसलर स्टाफ मेंबर अमदी MU की अथॉरिटी ना लेबाक मियाम खंगना अचुंबा अदु सेंगदोकनबा थमकिबा वाफम थबकता ओंथोकतबगिदमक ngasi ayu pung manga digi nimedang wadang pung manga fauba chathariba pung 12 gi KCP poirei maite lupki general strike asna maram oiduna khwalamal kaithel da mi laknabagi sang hanthaki dukan sing thong ronaki lambi da gari sembi ge sang nemki Handak Assembly na bill ahum pass tokiva asi square kilometer lesing kungani toy sahum kunga taret pak sawba state asigi yalami phuru khodimaki asoba mai pakpani haina apunba irei paki mahairoi sinpang lupna thadorok cherol amana khangalakle Manipur ga sing ke tongan ba phurup ke stil naw singi mihut oreba MLA minister singna bill ahum asigi tangai phadabadu yenglaga sagot pagi damak yalhomi phuru khodimakna makhoi bu thagat pham thoi अदुब हंदक सिंग द लेरिबा आइखोइगे यलहोमी एसिल इनाव खलना मखोइबो थागत पिबगी महुत्ता मखोइगे मायोक्ता बन्न सिंगबा इहौ तौदुना अमांग अता थोन खिबसि लाइबक थिबनि हाइरि असेंबली दा मिहुत ओरिबा मयाम असि मियामना मिखल तौरगा खनबा लमदम असिगी मपि मपानी मियामना थागलखिबा मखोइना मियामगे मायोक्ता लेइबा थबक तौरoi हाइबसि वाखल खंथबा ngamba singdi khangani लुसिंगबा सिंगना तौरिबा थबकि मायोक्ता KSO अनसमना सिंग द लेरिबा इसिल इनाव सिंगबो खोइसाव हलगा बन तौबदगी मारा लेजद्रबा कया सिरगा कया अमन असो अपन नंगहले हाइरे माइरोइगी मिंगदा बन कौखिबा मखोइ मसादी असि अना अवा अना अमता नंगलमलोय चेरोल असिना मखा तालदुना बिल अहुम असिगी मतांगदा मणिपुर सरकार के माइकैदगी ममुताना खंगनबा थबक पाइखतपा चुमगनी हाइरे Handak yalhomi kannaba bill ahum pass tawkhraba matungda irang hawrakliba asigi wafam yauna ngasi phamkiba cabinet mifamna khanna naina khre Chief Minister Okram Ibobina siar logduna ngasi ayuk pangthokiba cabinet mifam aduna handak thokiba Sursanpur gi thokdok adugi matangda inquiry ama tawragani inquiry adu judicial inquiry tawgadra natraga magisterial inquiry tawgadra haibadi chapchana laptop 3 Amaromda ngasigi cabinet mifam aduna forest department IFCD amadi finance department ki matang da sukupna khanaki haire Rama Foundation Nagamapal Rims Road na satkibatang maridagi sengum thabagi training program haukre tang mapanda nambol maning lekai da sengum thabagi awareness kam training program pangthokani lamdamasi da leidiba naharul singna masana masaba thabak pijanabagi pandamda embroidery samkakpa chinchak liduna thamba dup saba sapon sabana singba makhal kaya ge training su paikhalagani haire
Lord Krishna gi mapok kumon tharam Krishna Janmashtami gi numit ka mari lenena Manipur ge Governor Dr. Said Ahmad na Manipur ge miyam da yapa pauzal pirakte amarom da IGAR Saunasu Krishna Janmashtami numit ka mari lenena Manipur miyam da yapa pauzal pirakle All Manipur School Student Transporter Association Sinduna September Gitang Taruk Nomazing Numita School Van Singi Petrol Pigani Haidi Card Serial Number Samapan Amadagina Lising Masa Thread Humdragani Toy Fawa the Labor Muisina Petrol Loba Yagani Highway Petroleum Service Station Kabam Lamkaida Ben Humdrada Petrol Pigani Lemho River Singna Singzamai the Labor Imo Filling Station the Pigani Petrol Kiloliter Kunsuna Pidak Tabana Nauna Card Piber Singiti Matangatam the Wena Pigani Haidi Desam Head Office Ki Mamangda ILP Gitamak Sara Helakeba Longzam Robin Maitebu Wangway Bazar Community Holder Women and Empowerment Organization Wangway Taudam Rekai na Sinduna Okpuki Tharam Pangthokre Tharamga Mari Lenena Assembly na pass Tokiba Bill Ahum Athuba Matamda Ek Olu Yellow Missing Kalu Manipuda ILP Chan Halu Manipur Gi Ngkai Kaiwa Yaroi Haibu Kolau Kaya Laubuga Luina Bill Ahum Adu Ek Wena Sana Hanaba Sangsilapa Kongzang Kudimakta Sarup Yaba Haina Lepnaki Hairi Oza Singi Numit Tharam Asi Lions and the Lioness Club Infal Sinduna Sangai Prauda Leba Lions Club Ki Sanglenda Pangthokre Tharam Aduda Lions Club of Infal Ki President Kulasandra Secretary Dr. R.K. Laksana Yauna Miwe Kayana Saruk Yaki Oza Manga de Ikai Kumnabu Utuna Kudolpot Piki Handak Yellow Mi Kanaba Bill Ahum Pass Tokraba Matunda Irang Hauruk Deba Asigi Wafam Yauna Ngasi Pangkiba Cabinet Mifamna Kana Naina Kre Si Minister Okram Ibobina Siar Lagduna Ngasi Ayuk Pangtokiba Cabinet Mifam Aduna Kari Kari Walep Low Kravagi Haibigi Hauziki Wena Sarkar Gi Maikidigi Pongdorok Palaitri Lions Club of Infal City na Malim Thakta Pangthokpa Sildrel Dignity Week Mari Lenana Ngasi Infal Iski Sanapata Leba Yai Vilen Sildrel Homda Lem na Mit Layengba Asa Achak Amadi Ladik Tambada Sangba Potlam Sing Yantopike Tharam Pangthokre Club Asigi Lusingba Kayana Sarup Yakiba Tharam Aduda N. Birendra Kumar Amadi Club Ki President Su Oiriba Dr. R.K. Kumar Zidna Lanai Wena Sildrel Home Asida Selge Mateng Banki Tharam Asigi Matangda Lions Club of Infal City Gi President Dr. R.K. Kumar Zidna Vision Hunger and Literacy Haiba Tim the Pangthokpa Tharam Oibana Mit Layengba San Thaknabagi Polam Yantokpa Amasung Ladik Tambada Sangba Potlam Sing Yantopani Haiki Lions Club of Kanchipurna Sinduna Ngarang Kongman Zone 1 the Labor Physically Handicapped English School da Sana Thaknaba Amadi Larik Tambada Sangba Potlam Sing Yantopage Tharam Pangthokki Tharam Aduda Club Asigi Lions Amasung Lioness Kayana Mahiru Sing da Potlam Kaya Yantopaga Luidena Pungning Thogotpa Wafam Sing Supongdoki Club Ki President T.S. Budhibantana International Association of Lions Club na P3B Galebak Sing da Sentinel Service Challenge Kamari Lenana Sildrel Dignity Week Pang Tuknaba Kangalak Pagi Matung Ina Polam Sing Asi Yantopani Program Asigi Matangda Mahiru Singi Mahima Sing Tamba Mamit Ubada Hiena Mateng Piba Amadi Sana Teknaba Polam Pigadabani Haina Pandam Tamli Lions Club of Kanchipurna Su Pandam Asigi Makada Mahiru Singi Thak Wangkatna Amasung Pukning Wakal Fagad Hanabagi Damak Tabak Taram Kaya Makatana Pang Tokigani Haiki Children Dignity Wiki Sarukam Oina Lions and the Lioness Club Infal Sinduna Angang Singi Oiba Free Eye Screening Camp Ama Sangai Pro the Labor Lions Club Ki Office the Pangthokre Angang Yankairom da Lem na Lion Ki Eye Consultant Dr. L. Chawbana Lusinguna Lion Bagi Tabak Sataki Operation Darka Lerabadi Lem na Lions Club na Achang Basen Pamputokuna Operation Tawgani Haiki Handak August ki tang talaga ni panda More da Tokiba Hingsa ki Togdok Aduda Awana Taraba Singda Mateng Oinanaba Universal Friendship Organization UFO Disaster Relief Committee na Maitai Council More MCM Gimio Singda Lupa Lak Ama Lising Ama Sama Traga Nitoy Mateng Pikre Ngasi Manipur Press Club ta Pangthokpa Asama Tharam Amada Awana Taraba Singda Mateng Panglapagi MCM gi Maike Digi Thagat Pafongdoke Tharamga Mari Lenena UFO gi Secretary General Mairavana Haikibada Awana Taraba Singda Mateng Pangba Asi Makoige Lusing Purel Oiramba Laikidraba RK Manisana Pamjaramba Wakalol Amagi Makada Pangthokpani Haike Amadi Nonglei Nungsid Ising Isauna Awaba Taraba Singsida Mateng Piu Haiba Adugi Pandam Matungina Aikoina Asumba Thoramasi Pangthok Chavani
Inner line permit system sana halu haina sangsin kewa khongjangda July tang tara da Kumal Lampak ki IRB post maya da police na tear gas kapada sokiba khurai konsam lekai digi haubism recent haksang e phibam soksil lakpadagi Langol da leiba siza hospital da layeng bada hospital ge miyu singna maha ki phibam asi lusil lakpadagi Tamil Nadu ge Ganga hospital da layeng bana fagani haina khangal lakle Luribadi mafam aduda satnabagi sel thumgi awaba mayok nari haina ngasi Manipur Press Club ta pangthokpa pamusinga unabada reason gi apoko mani na phongdokre layeng ba chatpa ngamna ba miyam amadi Manipur sarkar na mateng pangbiu haina appeal tawri tang mari da satke na I khanjaram mane khanja bese som pisalang sagi problem do khana lagibdagi sapal yang bidabane si matang sida mayam dagi mateng khara adum tahun badagi ngasigi press conference ya sinjabane Amaromda Kurai Apunba Maira Paibi Nupi Lupsingna recent gi ana laying bada mateng oinaba Kurai Lamlong Kaitel Kurai Popular High School amadi Kurai High Crew makongda relief camp hangdoktuna miyam degi mateng ni ba haurgani hairi JCILPS kamari lenana asok apan nanglaba singda August ki tang kunga humdoi degi September ki tang mari faubada medical help line da mateng Pangmirikhiba singbu medical help line for JCILPS movement thagatpa phongdorakle mioi bigi ising satpada thengnaba khudungsa daba singbu phanba ngamba amadi maliam da atangba amadi ahawba ensang mathel ama oina sanariba asparagus Manipur su maipa na thaduna mahi lokpa ngamle basikong digi ningombam ningthemja koba mioi amana haiba panbi makhal asi poly house ki manungda thaduna Manipur da ani suba misak oiduna asparagus putopa ngamlakle Okrugi Twiniam the Su Hariba Panbi Makal Asi Hauzik Tari Ningombam Ningtemzana ISTV News ka Unava Amata Fongdoro Kibada Hariba Panbi Asi Hek Tarakpadigi Ahum Suba Sahida Asparagus ki Mayol Asi Kakpagi Tabak Handaki Sahi Asidagi Haurakibani Hairi Magi Potoksi literature the Obdi Matunsi Akoina Han Tabin Kayam Tokadagi to Kangdri the literature the Pangmadi Mazi Kanoda Koigi Pari Madahidwagadi Pari mada ujaki akoi kaiba masai singje masi keji chahungum phangi sahi mada adama harvest su maji chai juba dogde mainly man harvest torji me dagi na jun baw toba adama harvest to done adui matung dai di maji ujaki si buri busi type se sana mana palala thamaga majinjak sungan ba adai maji kano da October September sai loi kangrani kangka ji da loi am kaktala maji dormant roi legrani Dormant Lagraga, the Gidi, Nasagi, February, March, irrigation, Pirakanida, fertilization, Karikarimataka, Pirakanida, Nasagi, made in June Bauchi, the full harvest over the cycle is my second. Other than Sahi, Mada, Maji, Mushiki, May, June, she the harvest over the main seasons. Aduga crops in Amukta gives in a mic at home now. Maji 15 to 20 years, one like Dorje. Asparagus Pambi Asi Sabana Sarutang Sikpa Nupida hormone imbalance labor H Amadi cancer na sing balina sing lying bada mateng pang di hainasu akang haikayana fongorok paladi Stan Mediterranean Amadi Asia gi apik ba mafam khaladigi haurakiba Pambi Asi France Amadi England da yamna pamna chana bana Pambi Asibu yensang singi ningthau mingthol pidi India gi market ta asparagus kilogram amada lupa satagina sani pan fauba piduna yoli India da Satavari Hanasu Kangna Bapambi Asi Lamdamasi da Thaduna Yamdrabada kilogram Amada Lupa Samri Kak Piduna Yon Bada Lomu Singna Siantok Lena Hingba Yai Haina M Ning Temzauna Tazaba Tamlakle Masiga Luidana Asparagus Sarubana Haksang da Yauriba toxic compound Amadi heavy metal sing Asidagasu Line and Octopan Ngamhali Haike medicinal body antioxidants yam job dagi amana magi Yamaru Masigi Maman Yam Canton Sanari Bazi can was a Isha or toxic compounds. A heavy metals comba on the any toxic compound or the pesticide residual labels. Masi urine masi drain Torga to put occupying my can only. Masi Aquin some sab at Aquu Cracker Harvest or Quidri Aquintorism trial and Toganisina. Aduna Aquina Hamba gives a second year harvest or Aquinium some sabje. She the Masi Aquidus of Piltoe, combined together. Hek Chagrane Bung Anihum Loiraga, Mapanto, but they runit over Sidana. Masi Irunjimanam Chile. A coin the Sanagani and Paris, a coin Nungari, Nungari, family Nungari, they could wild and Pongo Nina.
ꯑꯗꯨ ꯆꯥꯟꯅꯒꯅꯤꯅ ꯄꯥꯔꯒ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯑꯗꯨ ꯆꯥꯟꯅꯩꯅꯁꯨ ꯈꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯆꯥꯟꯅꯩꯅ ꯈꯜꯂꯤ ꯌꯥꯝ ꯐꯖꯅ ꯆꯥꯟꯅꯩꯅ ꯈꯜꯂꯤ ꯈꯥ ꯅꯣꯡꯄꯣꯛ ꯂꯝꯗꯝꯁꯤꯡ ꯑꯃꯗꯤ ꯌꯨꯔꯣꯞꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯦꯁꯄꯥꯔꯥꯒꯁ ꯑꯗꯨꯒꯤ ꯄꯥꯝꯕꯤꯗꯨꯃꯛꯅꯤ ꯍꯧꯖꯤꯛ ꯃꯌꯣꯜꯗꯨꯃꯛꯅꯤ ꯑꯩꯅ ꯈꯨꯠꯇ ꯄꯥꯏꯖꯔꯤꯕꯁꯤ ꯑꯦꯁꯄꯥꯔꯥꯒꯁ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯕ ꯂꯣꯏꯅ ꯌꯨꯔꯤꯅꯔꯤ ट्रैक हाइबदी इसिंग मरीदा यामना कानबा पीबा अदुमलबा पांबी मखल अमनी हाइबा पांबी मखल असि मणिपुर दसु माइ पांगना थाबा हौरे हाइबसिनी मार्केट ख्वाइदगी वैल्यू लेबा अमदी सेंदोंग यामना तानबा याबा पांबी असि लमदम मसिगी लौमी सिंगना पाक सना थारबदी हेना सेंदोंग लेबा अदुमलबा पांबी मखल अम ओइगदौरी कैमरा पर्सन अजित कलोइना पाउदम जरिबा नोरेनिंगम ISTV न्यूज Surshanpur district thokkiba thokdokta laikhidraba sing amadi awa ana taraba singda Communist Party of India Marxist na nungaitaba fongdorakle asiguma tanza asida parliament MP ama oiriba Papu Yadav haiba misak amana Manipuri Zatibu singnabagi mawongda Bharat ki train tongduna satpa Manipuri singbo singthaduna phu saibagi thabak sathanaba wafam media da fongdokkiba adu party asina yaningdaba fongdorakle Masina Manipuri singna mapalamda chatok chasin tawbada aki tuzungba fawale asigma misak amagi mathakta ngasi fawba Bharat Sarkar amadi Manipur Sarkar na ain gi oiba khongthang lakhotpa leitriba asina takpadi Sarkar asina Manipur gi zatibu ngakpi sendibada taraina lowi haibani Papu Yadav pukudak ta faduna matik sabe action lakhotnaba dabi tawri Handak JSC ILPS ki khongjang sangsin kiba aduda tha anirom larik tamma fangkidava asigi yenglaga private school authority amadi van transporter singna July amasung August thagi fee lawba yaroi haina all Manipuri ILPS demand committee na thadorok pacharol amana khangalakle karigumba fee lawramba tarabadi maduda thorakpa afa phatige daipta school authority amadi transporter singna pugodabani mama mapa singna su hariba tha ani asigi fee pibiganu hairi Kunsuba Assam Rifle na Sandil gi Kumzom area da Sandil police kalwede na thiba humbagi thabak sathabada KYKL gi Kumantem Siam Maitai Koba Tumukong Mapauda Mayadagi Miyoi Asifare Haina IGAR South na thadorok pacharol amana khanglakli Handak ising isaw na maram oiduna Jaksabi amasung phumnau anigi marakta leiba thong sen thakibadagi nauna amuk sakiba thong ngasi Trinamool Congress ki Vice President MI Khan namiyam da khusin nakre ngasi gi thoramda Lease Farmer Association gi President Mahendro yauna miyoi kayana saruk yaki tharonga mari lenana MI Khan na haikibada kendra asigi miyoi kayada ngasi sangariba thong asina khudong saba kaya piragani haiki thong asi leitringaida मखोइना वाइथौ बाजार चननब होनबदा यामद्रबदा किलोमीटर 5-6 कोइना चटपा तारमी अदुबो ngasiदी थोंग असि लेरबनिना मिनट 10 अमसुंग मिनट 10 दा वाइथौ बाजार नत्रगा साइजिंग पालक यौबा ngamlagani tungda lakada punsida miyam gi damak yai phagada miyam gi yai phathorang chawkhat thorang amasung awana khudingmakta ai saruk yaba ngamba oijage Handak Manipur Sarkar na yelhomi kanaba pass tokiba bill ahum adubu yaningdaba fongdok laduna ngasi kangpokpida miyoi kayana saruk yaduna wakami pham sathakre wakami pham aduda ngasi gi sarkar asi anti tribal oiba sarkar ni tribal singi tonganba administration thamgodabani tribal minister MLA sing pham thadu bill ahum revoke tau haibana singba wahi kaya play card sing the ek Sadar Hills ki civil society organization singi wangang loi lamsa songloi na haikibada Chuchanpur da security force sing na chathakiba thabak adu condemn tawi tribal singi hak manganba yaroi haiki loisilakpada maruoiba pau amukhana Bharat ki atai mafam da pangthokna bagum ngasi Manipur da su ozagi namit thoram paksan na pangthoknari mapung oiba thoram di DM college ki campus da pangthokle miyeng tabiri ba punamakta amukhana kurumjani